Arambai News Guwahati da Metelongi Pau Tabibasingbu Yan Hanbamukta da Chingangbam Suzitrani na Kurumjari. Huzigasi Samlapa Mariba Pau Sing Lobirase. Assam da Matang Chahi English Sigani Kuni Togi March Taramanga Metrigamadi Higher Secondary Final Parikya Haurabayari Aduga Parikyasi April Hanba Chayol Mamanga Loishinabagi Taurang Yatli Haina State Education Minister Dr. Ranos Peguna Yasi Pau Mishinda Pongdora Craig. March Taramanga Hogani Habisi Tangdangbadi Natri Adubu Masida Chaurakna Miding Tamli Hainasu Minister Asina Makatarake. Parikya Mamangda Mahiroishing COVID ki Anisuba dose Kapthokpa Loishinabagi Pandam Tamle Amadi January Ahumdagi District Kudingwakta Vaccine Kappa Hobagaloinana Numit Kudingi School Taramanga cover Togane Loinana Guardian Singsu Vaccine Kapthokadabani Hairakre. India da COVID ki ahum suba web sandorakle habisi tapna mayek senglakle. SBI gi Dubri branch ta COVID ki akiba leirakle. Branch asigi employee tarani thoi COVID positive warakpadagi ngasidagi branch asi thingjin ki bagaloinana containment zone oina laukthokre. Haukiba December 13 ta employee kuntra test tobada nipan positive oirakhi aduga ngasina muk miyoi mari nauna positive oirakpadagi punna branch asidagi COVID case tarani thoi phangkhibane. Dibugar Mohan Ghata Brahmaputra Namara Moiraga, Lerai Ninkaibagi, Akiba Saktam Lerakle, Karigumba, Lerai Ninkaibasi, Tingwangam Hodravadi, Dibugar Saharsu, Brahmaputragi, Ironunga, Chankibagi, Akiba, Chauna Lerakle. Guwahati da December Kuntramathoida night curfew Leiraroi, Numirang Pung Taramatoi Fauba, Party Tobugi Ayaba, Lengakna Pikibaga Loinana, Akanaba Bar Amadi Restaurant Karada, DJ Night Amadi, Live Music Kudong Chaba, Pikatore. Sunsilk Megamis Northeast English Singani Kunmathoi, Sikkim Dagi, Pema Choden Bhutia, Manipur Dagi, Danube Kangzam Amadi, Meghalaya Dagi, Sanu Waka Surong the Pikre. Thoramasi ITA Cultural Complex Maskwa Guwahati da Ngarang Numidang Athengbada Pangthokibane. Imphal Dagi Chahi Kunmathoi Surabi, Danube Kangzam, Hozik Lotamle, Bhagasi, Megamis Northeast English Singani Taramanga, Jessica Marvinyangna, Inspire Tobani, Amadi, Madam Adudagi Hona, Mahakna, Peasant Asida Saruk Yanabagi, Manglan Kya, Sagalaki, Hairi. Kantes Asida Sumna, Crown Pangbasi, Maki Manglan, Mangpaunabani, Hairakre. Panbayai, Peasant Asida, Runners Up Habadi, Second Amadi Third Ki, Mingthol Amata, Leite, Makoi Ahumak Chap Manana, Thak Amatada Tamduna, Manaba Kudong Chava Amadi, Manaba Mana Piribane. Tongan Balon Kunda, Saite Academy na, Saite gi Mana Pinanabagi the Maknasi Lauthorakre. Saknarabi, Assamgi Aibi, Anuradha Sarma Pujarida, Saite Academy Award English Singani Kunmathoi Pirakre. Maki Iyat Ekhon Aranya Asil Haiba Larigasida Academy Award Pirakibane, Loinana, Yuba Academy Award na, Abhijit Borana Pangki, Aduga, Angang Sahityagi Academy Award na, Mrinal Saikyada Pirakre. Panbayabadi, Manipur Lon Yauna, Gujarati, Maithili, Amadi, Urdugi Oinadi, Award Asi, Kona Lautokani, Haide. Ngasi United Rural Development Society Bon Tarapur na sinlangduna Bon Tarapur Auditorium Hall da Lupki President Sinam Manjor Singh na mifamapu oiduna pangthokiba kudaki oiba mifam amada society asigi hanagi Vice President Yambem Sanamacha Singh na manung matam chandana khanghodana leikidabada awaba phongdokre. Mifam asida mahakna tauramba thabak singi matangda N Chunilal Vice President M Mohendra Vice President U Manikumar Finance Secretary M Babaton Singh Advisor L Amarjit Advisor L Gaurakisor Joint Secretary na Chingbana Wangangki Amadi Minute Amatumina Leptuna Maki Atma Santi Gidamak Mapuda Thonizaki Haina General Secretary Thongnauzam Hembabu Singh na Thadorok Pachirol Amana Kanghalakle. Ngarang Sagapam Gaura Memorial Society Lakipurgi Mipam Ama Lupki VP Professor G Narhari Sarmana Mipam Apoiduna Binakandi Part 1 da Pamkre Mipam Asida Lagriba February Kuntaruk Ningtam Lanmi Sagapam Gauragi Mapok Thoramda Ningtam Lanmi Asigi Punsi Amadi Tabak Singi Maramda Ningsing Chepong Ama Putok Nabagi Maramda Kupna Kananaina Ke Mipam Asida Lupki Thaburen Huirem Mani Mohan Chepongi Editor Professor P. Rajbihari Amadi Chief Editor Ingudam Binotna Wangangki Amadi Ngamthang Thoburen Thodam Prem Kumarna Waroishin Thamki
Manipuri People's Front MPF Assamgi Guwahati Kala Khetrada Numit Nini Chupna January Manga Amadi Tarukta Pangthokadoriba Ahanba Mifam Asida MPF Lakipur District Committee gi Maikaidagi Mioi Tarani Panna Saruk Yagadoriba Khongchada Sigi Matangda Khananinabagi Mifam Ama Ngasi Manipuri Guest House Konjeng Lekaida Phamkhre Mifam Asida MPF Assamgi Maru Sanglen Guwahati da Pukhatpa Yaba Wafam Kayasu Khanaki Loinana members sing amadi miyamna tengbang birakpa sel thungi matangdasu kupna khananainaraba matung yumnam Nadia Chan oinam biramani amadi konjengbam Aruna Devi bu anuba pautak loi oina lokshinki loinana thongnauzam ton singh bu district committee asigi organizing secretary oina khanki Manipuri Khunai Yaifanaba Amadi Chakwa Thorang Kya Tawbiriba organization Namaki Mafamda Ikai Khunaba Utpagaloyana Anoba Chahigi Yaifa Pauzelsu Pijari Haina MPF Lakipurgi Maikidagi Cultural Secretary Ingudam Nilvirna Pongtorakle Manipuri Chanura Aibalop Kasargi Handakta Lubasigi President Saubam Jayanti Devi na Mifama Poiduna Pangthokiba Mifam Amada Lubasigi Chahi Taret Subama Pok Thoram Amadi Chahigi Mifam Lagliba February Taruk Nomaizung Numita Binakandi South Barak Hall da Pangthoknaba Lepnakre Mifam Asida Handak Short Story Society na AIB Naurim Indira Devi da Rajkumar Sitaljit Ningsing Mana Piduna Ikai Khumnaba Utlakibada Harau Nungaiba Phongdoki Haina Thoburen M Sovita Devi na Thadorokpa Cherol Amana Khangalakle Thasigi Tang Kuntareta Ahan Boina Manipurda Omicron case Amakak Thengnaba Natana Atay Makhatana Thengnadre Miyamna Pakhat Piganu Haina Health Services ki Director Dr. K. Razona Hairakre Ahanba Omicron case Thengnakiba Duga Mari Leinaba COVID positive oraba primary case Ahum Dugi Makhataba genome sequencing gi resulti Hauzik Pauba Lakdri No Manini Asida Laklagani Hainasu Director Asina Thadorokpa Cherol Asida Palle Mitaibu Scheduled Tribe List Chalhanaba State Lengakna Center da Recommendation Thagadabani Haina STDCM gi Makhada Ngasisu Thongmishingna CM Banglo da Thomjinkre Adubu Police na Thatuna Makhatana Khongjang Changsil Hankidre Konung Mamangdagi CM Banglo Tamna Thomjilakiba Miyam Sanjen Thongda Police na Thatuna Thamke Jiribam District ki manung chana laiba kha khunau lengang pokpi amadi babu khalda laiba church singda chatuna lakliba mikhalda mirep oiningliba MK Abbas Khana muffler inapi amadi kambal na chingba ningtham thagi polam sing yen thokre makha tana wadhoriba singdasu ningtham gi phizol sing yen thokhigani haina Abbas Khana phongdorakhe Ngasi Sarang Themanau Bina Iba, a historical narrative of the rise and fall of Maitrabak, Manipur, Kanglik Park, and impeding the rise. Ngasi All Assembly Museum Amadi Archives ki Auditorium da Pongkre. Kairao SG MLA Laurembam Rameshwarna, Chief Guest, Manipur University of Culture gi Professor Makhon Mani Mongshabana, Lairik ki Maramda Wangang Laduna, Lairik Asi Manipuri Puwari gi Yamnamak Kanaba Lairik Amani Haike. Cultural Forum Imphal gi President Professor Huirem Biharina Mifamasi preside tauki aduga Professor KH Kunjo Imakhol gi President Dr. Gunachandra Dr. Rita Thokchom AIB Loitam Inaubina Chingbasu saruk yaki Nagalenda Apspa Lokthongnabagi dabi tawringai marak asida Apspa amukhanna tha taruk amaga sangdorakre Home Ministry gi wafam matungina state asida hauzik irang kaya laibana disturbed area status ki makhada Apspa si sangdok hanbani hairakle Awang nungpoki miyamna phana kanna laujarabasu awang nungpoktagi Apspa center na loktokloi haibasi binti mayek sengli Haukiba December Mari Nagaland gi Mon district ta army na micham kaya hatkiba dugi wahodagi Nagaland gi amasung awang Nagaland dagi amadi awang nungpoktagi Apspa Lokthokhinabagi protest kanna chatharingai amadi Nagaland Assembly na amatoina warip logduna center da taksilingai marak asida amukasu asumna Nagaland da Apspa sangdok halakpa sina mayamgi kholau kanadre habadumadi utli India da Omicron case lisingama lankre habadi hauzik phawbada lisingamaga chamaga yankai mapan sukre aduga chahumga kunna naba paraduna discharge tawkre Leibaga sigi state amadi union territory kunithoi da Omicron case phangkre Omicron case phangbada khwaidigi wanglibasi Delhi ne mathangda Maharashtra amadi Gujarat mathang sitna ani suba amadi ahum subada leiri numit nini humni asida Omicron case saruk ani hengalakpa thengnari
Nakalamaromda, Haukiba Pung Kun Maria Sida, India da COVID ki anova positive case lising tara humdoi pangki. Masina numit kuntraum doinigi matungda nomugi oina kwaidigi yamba case oire. Chaniga humpuni pana COVID number moiduna Haukiba Pung Kun Maria Sida laikide. Adubo Election Commission na COVID case hengatarabasu Manipur yauna state mangagi assembly mikal schedule gi matungina SOP ngakna adumak pangthokani loinana miyamna mideng thamliba UP assembly mikal yeithokloi matam chana pangthokani hairakre. Senior citizens sing amadi COVID na narba miyoi sing masa-masagi yumdagi vote thadaba yahangani hainasu ishina palle. Lengaki maikaidagi su mipaibagi mahutta jackson bana khwaidagi maruni hairakle. Lebaga sida hujik phawbada COVID vaccine dose crore chamaga nifum doi dasmik nipan ahum kapthokre. Malemda COVID ki case akiba phangna wangkhalakpaga loinana Omicron case su angakpada hengalakle. WHO na COVID amadi Omicron case ki tsunami thokadauri warning pirakibaga loinana jacksinabasu hairakre. France ta nomuda miyoi lakh aniga lising nipan hena COVID positive oirakhe. Aduga America dana nomuda miyoi lakh aniga lising humpu mangagi matakta positive oirakre. COVID tagi ngakthoknaba hidak marang kaihenbiyu loinana mathang chehigi mayai chalakpa tha phawbada malemgi chada humbudrana vaccine kapthoktuna laichirasi muthatpa ngamnaba hotnaminasi hainasu WHO na malemgi lebak khudingmakta haijarakle. China gi satellite space tagi America gi sahar sing high resolution photo lobang amlagane. Masi US military gi oina khudong thiningai amane. Haukiba nomaizing nimita China na thagat kiba G1102E Earth Resources Observation Satellite asina nammaga tharakpa photographsing asi asuki matik mayek sengli madudi military vehicle ni haiba phawba mayek sengna khangbata natana gari aduda puriba khusu khulai makhal phawba khangbangami hairi. Hariba Chinese satellite asina America gi sahar amagi akoibada leiriba park chawraba area amabo second nipunithoi gi manungda irailaina capture tawba ngamle. Satellite asi Washington gi oinade yamnamak cheksiningai amadi khananingai ama haibadu oirakle. Aroibada ngasi gi tentakpa maroiba pau khara. Ngasi Assam gi CM Himanta Biswa Sarma na Rishikesh ta maki loinabiga loinana Ganga Arati da saruk yakre. Minister Piyush Hazarika amadi mahaki loinabisu Ganga Arati da yauke. Online gi khuthang da iPhone ama order tawbada ahangba box oina phangbagi wathok ama Guwahati da amukasu thokre. Customer asina Dispur police station da FIR ama file tawkre. AGP gi President amadi Agriculture Minister Atul Borana state asida lakadoriba mikhal namakta paliba BJP na luchingba coalition asigi saruk amoina mikhal thengnagani haikre. Manipur COVID ki anoba guidelines issue tawkre numidang pung 8 dagina ayuki pung 3 fawba numidang curfew thamkre. BJP National President JP Nadda pung kharagi khongchat ngasi Imphal da thunglakhe. Sikkim amadi Darjeeling da un yamnamak thana tari. Arunachal Pradesh ki Baishakhi Selapas amadi Nurathangi awangwa mafamsing dasu yamnamak kanna un tabadagi state asigi mafam kharada mahusagi punsida chawna akaiba pikre. Tourist sing mapanda chathoktanaba pautak pirakli. Central Board of Indirect Taxes and Customs na financial year inglisingani kunmathoi gi oina GST annual return gi deadline mathang chehi gi February 19 phawba sangdokhankhre. Jammu Kashmir gi Kulgam amadi Anantnag district ta security force ka kapnabada Laskari Taiba gi terrorist ni chingnaba taruk sire. Bengal lengak na Kolkata UK flight January 3 phawba lephankhre. UP ki Chief Minister Jogi na Mathura dasu yamnamak thuna Ayodhya gi gumba mandir ama saragani haikre. Angang singi oina oiba changyengda Covaxin kanaba utli haina biotech na hairakle. China na National Football Sanaroi singda tetu yekpa ban tawkibatanatana yekraba miyoi singnasu madubu lokthoknaba natraga khumjinduna thamnanaba hairakre. Saudi Arabia na makagi Grand Mosque ta social distancing gi thorang amuka thamjinkre. Alaska da khwaidigi saba December handakna oikre. Lengak na Ice Megadon gi warning pirakre. Amadi America da Omicron case hengalakpadagi ngarang khakta da flight chanipan ga yankhai hena cancel tawkhe.
ngasi gi na di Arambai News Guwahati da Maitelon gi pau sandok chaba matang installation jabaga loinana tabiri basingbo amkasu hanna kurumjari